कुकी CSO सिंगना ngakpinaba haijabadage Senapatida naga kuki unkhanarambadu ingthakhrei Haukiba September 18 Kangpokpida Kuki National Front KNFF ki kadar amana NSCN ge Government of People's Republic of Nagaland GPRN gi regional official amada nongmaina kaplui haiba thogdok adugi matungda Naga amasung kuki gi kanglup ani gi marakta leiramba unkhanaba adu KNF kadar adugi mihut sinduna lale haijabaga loinana ngakpinaba haijarakpadage ingthanakhrei Senapati da ngarang asokpa mihoi aduge mahut sinduna Maram Thangal Council MTC na party ama oiraga aduga Kuki NP Kangpokpi KIK Sadar Hills Ship Association SAHILCA amasung Kuki Student Organization Sadar Hills na KNF ki kadar adugi mahut sinduna party ama oiraga inakiba yana cherol amagi matungin na KNF ki kadar Thanglenman Kipgenge mahut sinduna Kuki CSO singna lale amasung ngakpiro haijabadage yanaba purakre haire ngarang inakiba yana cherol aduda atopa wafam mari amasu yanakhe makhoi sing adudi Kuki CSO singna October 3 mayang khangda laiba ecological park ta customary ritual pangthokpa KNF ki kadar aduda piba chaira ki report ama numit aduda piba naga area singda Kuki militant singna yaikhai thingai toba amasung lutpat toba lepa amasung militant singna uniform selaga national highway amasung naga khul manakta kwaisat chatpana singba thawong sing makhata na tawhandaba haibasene ningsingba yabade Kuki singna naga singda mamang thakthagi howna kayara khanna kaihaurakpadage Senapatida Kuki sangba thingkhibaga loinana mafam aduda hana lairamba Kuki singsu hankinaba maikai adomgi naga singna tanthorokhiba laikhrabane